Delhi da Bombula Thabada Mei Chaklakpadagi Mee Sire Changani Fumadi Sokle Amadi Diwali Kumhei na Delhi da air pollution khangen hengatkhre haide India sinba thungna ngarang pangthokiba Diwali Kumhei da mioi kayana athingba fana lairabasu Bombula Thaduna harawa phongduna kiba sina mafam kaya da pamdaba thodok sing thoktuna aso apan yaukhibagi paw kaya leikhe Diwali Kumhei thawai yauna pangthokliba Tamil Nadu da Bombula Thaba Amadi Thaumai Thanbadagi Mei Chaklakpagi thodokta mioi ama sikhi Changaga Nifumari rom aso apan nangki Tamil Nadu khakta thokiba Mei Chaklakpagi thodok chamaga yankhai rom asigi manungda Nifunipal di Chennai da thokibane Chennai gi city da chahi khudningi miyamna ka henna Bombula Thaba amadi Thaumai Thanbagi thongna Mei Chaklakpagi thodok tholakpada nauna sa uche kaya su sihenbagi record laikhi hokiba chahi da Chennai khakta da Mei Chaklakpagi thodok chamaga ani thokhe adubu hantak Mei Chaklakpagi thodok Nifunipan da handarakliba asi Tamil Nadu gi Fire and Rescue Department na akanba chechin thawrang lokhotpadagi ni haire Fire and Rescue Department na Tamil Nadu gi mafam chahunga humphunipan da personnel lising nipan rom chaithoktuna thamkhe adubu Ramanathapuram district ki Rameshwaram da laibak thiba thodok amada chahi taragani thoi khakta ngairiba nupa macha amana Bombula Thaba matamda makhutta paiduna tharubadagi pokhairakpada mamai amadi atopa hakchangi kayat singda sokpadagi laikanaba ngamdana district hospital da laikhidre Tamil Nadu da Diwali Kumhei amadi Bombula Thabagi matangda awareness campaign lising aniga jamri rom pangthoktuna miyamda pauthak pikhibasina Bombula Thabaga mari leinaba Mei Chaklakpagi thodok handhalakpani hairaduna Tamil Nadu Police na asigumba awareness campaign asi India gi mafam khudingmakta pangthokpa mathok tai haikhe ngase ayuk Delhi gi mafam khudingmakta maikhuna munna kupsinduna laikhibana maram oiraga walking chatpa cycle thoba amadi lamjel chenbana chingba amatta thokna khidre haire